Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi Ngamba marisuba tangkal. Evening newspaper da yaurei madudi Diamond Finance na JOK Finance na investor amba mafam ayambada investor ani haina Ngamba paudu tomthina tamduna tari. Hairambada ngariba wadu thok onthokduna tawgi haibagi matagumna kudaksida tahalakpa paudu Ngamba yamna sawningkhre thoiba mangonda. Thoibagi khut yaudi haiba ma hanna thiziludre magi wakhalde yahankhre thoibabu hiramsida. Man office chattuna matau pumba loishali sawbagi mami sitade matawdi yamna kam oina dumak lei. Bishum supadi magi hainabi oibana adumak suptuna leiri. Somda thoibana hanana phone tawduna yaifarel hoi lakani chanaba arrange tawramu haiduna sinlangi. Bradensu hospital dagi nganta halaktuna silli langlibadu yawi. Sanadu yaifarel lakani haibada ka hena makesemduna tawriba thabaktu mana hena thawai yaukhatli. Priyana kitchen nga thongba ironba aduga chamfut thong thaktuna honari. Sanana mabunga loinana kitchen dagi tapthaduna leiriba mafamduda mai thaduna chicken amadi pork thongnaba same sai. Chicken hana thongse haiduna chicken hana thongba hawi. Dacha dayai ferel du kem waligi laktawba phone toragam da hango. Mi thabak chinbane mai lakchani takshin bedu tandro mathau chinbeduda baba fa bolaktrei mati kamai lakani. As baba no office ta dum pham leidongni tawdiya daba mayam leiramni baba gidi ada madi adumakti tawromoidana lakina bu hairadi ngantana dum lak yarini. Baba di ngantana hangi harabasu thabak to assistant amadu sinaram laga adum lakpe adubu madi adu yaba natine mathau mana hena chilini unada yadaba hainada yadaba mayam ama leirini ne. Yare engonda number do piro ta chawto batalagana ayoina tawrage. Chan nang irang yam phadori tumin ngak leyo nachindo. Sana makuna pariya phone du lok hangaga hairo haibagi mawongda mabungda yengi. Braden makuna pariba khabai du hafet thangatuna ko khek tharakpa adai chili powder da piro karan tawle du saru. Number hana piro aduga pirake. Chan yang nganglei bu nang sidi. Ko piro kai doge ta cha. Yare ai si thongba lora doge. Phatkidre masi doctor paktabase. Sinthadu kaushira khangdine. Phone du yauriba number sing du sum scroll tawduna haibani. Braden du sintha palakpaduda madu yangang du marayam kaline mawong iman mandana. Dachawda mana kai hareino maray tawgandena aikhoi mayam na hainaba miduda dachawna maray kale haiduba. Noida tawdawdi khangde aingondadi marayam tawi wa ma hainabada hoi hairaga yabasi tawde kochi korang kotana ngangbayam hai. Is mana dachawda kochi ga kosileira. Nokmi michina ma fatfat inkhatuna hangai sanadu Braden du haifet paithokduna. Chathoe irangdi. Yam chambani madi ina moirasu kaisu kaide idi. Adaidi ne chai charani na. Nupi phangda leido sintha oina ko koshilo kaino. Masak haira fazai maral haira lei. Mahigi wa ma khangre. Ataidi loyabani da. Chan nang tumina lehoro. Phangdabaduda haibi wani haina baidi kaisumwaruno ai dum haibige aina haibada yada lakta yaponte soiduna yaragdoni. Kari wari no gasaidagi ngurung sunglep heklepte haiwani nakhoina chinnopagi wari se. Makutu phadi amana taithok na changaktuna haira I Priyana. Sanadu mabungdi yengduna michi fatkhatchili amadu sumakuna pariba khabaidu thangatuna utlaga warning ama pirei. Priya machanigi matawdu yengduna nokmi tawduna. Michi ona chiyo karino tawridubo. Mama aikhoi da chawse aina ina mama puro haiba aduda mana nupi amatana mangonda yabiraktre yonbada sitre yemase. Masigi angau bisna ngangbasima mi nakhoi da chawdi PG ga loiraga doctor nupi ama lohanduini. Is fazarani dudi matai manau papa dana operation room da maya dum lai zakrani adaidi icha sumangani imau sumangani maugi yadi ai dum khanjage. Chan nang yam yengning de ko. Khanjage ko ta cha ima khalalunu
Mana bu hek khalaba aigi bung nungshibase matuna dum sumkhradawni magumbini mana thiduse ekhoi baba summa mongda dachau nang sumhandau tawrini pangjanu dachau aidi hengwa yengba ngamoi ko haibi di haini aidi haijai sinako dachau wadu ngang na chatkre Priya chatkriba macha nupi wi yengduna noklaga angau bisidi nangi duna kyam watliba boksi thongaga yarni sidi thangdaradawni loisilo aisu iron thongnaba tawrage sana mapanda thorei sumangduda hangat handa chatuna gate lomda amuk siyengduna sumlei thoibagi gari na thausilakpadada changsinduna mapada hangi dayai fohoi lakhirona haibro kana lakni haige karino imungda muktari changkigedani chasana secretary melega laktoini yobi yoshilani nama khoidubu sinlangba loikrabo loira horabane nang su khara yaushin biyadro sida leidoi saro ai guess ong na mangai kige baba changaga kai no mateng khra pangsimbiu ahal laman saduna manu oina thaudaduna mapad thajin khraga gate to thingzin ba oina gate adomda tapli thaurai sorok mapana dum oibani makhoi gi yumsi mangak tu lithokduna yengbada gari mayam ama light thanduna thaunari baduda ngahak yengi makhoi gi gate ki yet thangbaduda black machu gi gari ama khamduna leiri badusu haifet yengi mana ngari ba mi do lakpagi mami udabaduda gate tu tapna lon sinduna manungda changlai sumangduda makhuttu haiduna asum chatli machindasu murum sonduna ngangi Madugi mele hebi nupiduna nupagi matung koin hek inaradana kari da buitong ningi ba thabak no khangdine mayumdo kok pan khige de leitadna sitla moine lireba saktuga kaide situino pungkhai muk sumang du mathungna koichat chatli hon khonglakpagi makholduda gate lomda prap chensili aduga gate to hangdu e yaifarel ga mele ga lakpani gari du yaifarel na thawi nakanna mele fami gari du manungda thaujinduna sumangda khami CEO oira driver oira gyantadi machindu pomthoktuna solaga gate muk lansilamlaga yaifarel khoigi manakta changai yaifarel du momon noktuna sanagi nakta changaktuna hairei chaklurabo yamlawe melei sukum tharaktuna aniduna lepliba aduda changai sana nokningdana noktuna kawi Chemele nungaribo nungari udabu kuire nang Chemele su udabu kuire manungda tawro nueni gi wari do changase sanadu wadi ngangda pairap yengduna melei gi makhuta konduna changas laoche melei du maning haifet onthokduna yaifarel de yengaktuna sir changase hoi mong tharo Sanana hana makong thangba haubaduda melaisu matung inaduna manungda changi yaifarel sunok mi anidugi matung inaduna changai mayamdu chaki sing thong thakpa loinaraba matung mayai kada pulap famduna leirami office da protocol ngakpo oina mathak thongba officer amada utpa manner utlabasu yumda lakpa matamdadi machagum nokmi kaurei thoibadu yoraba chongo Ani du changsinduna sofa amada famthai sanadu yaifarel da pairap yengi wadi ngangde braden du machinde yengduna noklaga ngasai dagi nang lapo ngairi ni na pungmuk henjila amani mana larise nangbu kemta pubiraktrabo mage adira mana ngonda paiduna ngasai di yengise aibu pungma suktala kani haina haikibaga leibro nokmi laknaduna haireiba wahaiduda sana machindu paithokduna thokre Lehoriba mayamdu luini no e Priyadu mayamda hairei chak hana chathogane wari ko na tawrasi ai chak chanaba amta silukigi nakhoine ngahak wari toromuko anti ai siyauge melei na hairakpani Priyadu makutka thangatuna yani adum phamaga wari to aine phat tawruge kuigadaba natida yani anti ai sudum yauge anti thanda tawbadu nungairoiba Haugatuna mana hana leptuna leirabaduda Priya karisu haidre haugatuna nidu kitchen lomda changkre thoibisu haugatuna
Nakhoi wari toromuko aisu nama khoi torise amte yengukige. Hoi uncle. Thoibasu hogatuna kitchen lomda chatkre Braden du Yaifrel de yengduna. Nangi pao no bom taine. Kai pao na haisibo. Baba na puba branch tuna JOK dagi khara lobagi wari ma. Sum tori ba haiduni da. Hayeng mari tongnaroidro adubu adum yagadraba. Mari budi khara dum tawradawni da. Aina invest tawgadoriba mafam singduna loini yabanina. Mana budi sigi matangna ngambagi we laite da. Atai tai da tawrakadra haidudi khangre ko. Baba gi khut khara yawbanina aikhoi baba dari kemta hairakta jala. Khara haire haibani. Aina uncle se potha halagi khanbani. Adugisu sum hainingba. Itap tap na hairakpaduda Braden ngaglap tawba sakfamga loinana hanglai. Kaigino baba na nangi opposition da lei haibagiro. No. Nang wakalana khalaba mali. Uncle da mana soidana blackmail tarongani haiba ai khang. Nang orsana bu sinaduna uncle da threaten tarombe yai. Tawi haina uncle na haiba budi leiti. Aina sum imagine tawbani. Uncle su thabaksi yaurorege haina machina thokna hairi. Manager ama oina thabakse makha tana tawbamni changi. Aduna thabak tawba yagadaba manager ama aina pami. Uncle na thabak tawdana manager oina karamna yagani. So aina uncle se man office oina thamaga atopa mahapna batawgena sinbalori. Hana inform tawramdina uncle na engonda nungairadra haibadumati ai khangdri. Kaisum sawfam thokti nangna hairibado adugi matunginadi. Yaifrel wari do amada puthokduna hairai. Chak chana bahirani ai chando amta themugi mai chocolate to ai gari manungna thanami aduga amta lokshilugi aduga ibani changagi. Hoi paigan basnaba amta velurabani baba ibani na luna tawbasida ma mi atopani haibagi waga amta laitrabani. Ai wo topadawna nangonda nataba topadasu tawrudrana pakhaline. Tawrida gyanam tabani. Wadu ngang na Braden na kitchen da Yaifrel na mapanda thorai. Sanadu manggol ga stair ka khatfamduda famduna leirami. Makut na khadang metuna yamna paiba stave amada. Yaifrel du changsinduna nakanda famtharai aduga atiyada yengduna. Tha thawani chagingiro mapanda famaga. Sana kumdi masaduna kanamada khaziktum leithokduna fammi. Yaifrel du sanada nokmi yenglamlaga khamduna leiba gari dugi manakta changduna gari gi thongdo hangdokduna polythene ama lawthokduna pairaga lai aduga hanigi famfamda famduna polythene adu sanada pirei. Yare ayamta pamjare khangaba aibu ngama chadawna chocolate piraga themba yabadawna ngasaina tachawna leiraga chajare pamdre pesa paiba nangido. Isis maraiga tawi angangse pakpa walise marai tawrine tawrido. Nangona kanana mi manakta law haige chalo saida pakpa waladi. Ngangbagase yam hairamine masi ngangse. Aina hojik sawaktara tabada khangpre khangdaba wa mathok haijindana ba. Khangbiroi aibo ngama chadawna wa haibada kaidabai khangdino sumkhangi khangbiroi khangaba. Khangmoidrane singbage. Khangmoi haisina na tadabro kainuni hanjin de khangandana. Aise kita toina laaga nangse amta fazana khanage tawbariba. Aduda thabak haiba thabaksna hekta yadaba. Aina tha mani laktabasida marai tawba machin kanbase fanam hengatlamini se. Taningdeda themini kain tawrida yam ware. Chak charoslo ai uncle ga wari saduni chak tawga. Saw kaino aina kai harage. Angang nungbu yareda. Yaifrel gi makhuna pariba polythene du fat munduna imungda changkhre. Yaifrel nokmi tablapna solawi. Nungsi thok haizilaga aikhoi yumda thamaga mainingai se pen khe hek tohandana. Angang oi melina tawbani. Chahi ama tanglingai ki aduga nungsi haiba numita aikhoi da dum puradoni. Baida I hapchin babu kayam waba thabakno. Mayam tawduna harau chak ising chabalo shili. Chak chaba tokpaga Braden Thoiba amadi Yaifrel ahumdu nauna man office ta pubagi maramda wari tawi. Thoibasu hoi haiduna yari ngaihak wari tawduna leiramdaba matung Yaifrel hoisu chatnaba haiduna tawri. Mayam mang thaduna thokpa hokraga Yaifrel ga sanagana maning thangna wari sana thorai. Nangbu college ka nungai bro
Lairik takpadudi gyan gadum phazana tabraba. Lairik ti khangde college kababudi nungai akhoi college da senior masak phajaba bari dam yaw leram bai wani da. Isis ngaushina nuko angang na chaichani khango. Is ai bo ngang kaina ai se angang natrabani khangaba noina angang oina uzabai wani mi nupa na gam haira poni aina sum khara liba ma pambagi sum ngaira leiba wani waga sum khangshina da lerdi ne aidi anobam da thokek ta napkhiduni khangaba. Masi ngang se irang yam tormine college ta khangni nabung takto ka phone gebana irang yam pambrabu chayoina pizageba. Phuda pholo hek phuba numituda aingonda hairakpa aigi pakhum ngairiba ama kauraga ne thokek chen thokiba ngamdraba aikhoi thoibana nuksina thonba sana haiba mingse nakhoi maningi drain da langthoke. Si ngang se college ka khibdagi pura kainum torine. Yare chalo paktaba nakhoi secretary me laina ngairaga leramani. Makut kadu tawduna hairei yaifarel makutu makhwang haipet metuna. Kari khuai no duna. Yam chana jabaduda sum haibe wani kaino. Me laina nangoda kai hairage nangna dumai haidubo. Kem hairakte maga iga onsinaduna wari saba yabi nateda maga yengnabada aidi yam nopi aduna lamba chadaba miga wari saba gamjaroi. Makut kadu tawduna hairei yaifarel du pisum khazik sukjinduna sanada yengi. Sana pisumani du inkhatuna wakhalda khali. Hanuba pakhangari ba haisini khangui adu mitengduna nupi thiba khangbagi wa leiteba layu adum layu ko ariba nang khumu hek thokjabawda pakhangu yu ko nangai gi bordagi. Yare chalo mi ngairamani. Makhol thokna mung hairei nang ai thinba yaroidro. Yare sumangsda leijahorage nakhoi ani gi rang yeng batan jai khoi. Wa do hairam laga mano oina peshilam laga imung da changkhriba sanabu yengduna mamon no yaifarel mangak to haifet haiduna.